Hauzik lamdam asida thokliba irang asida maram oiraga irang lakshinabaki khongthang ama oina school amadi college matam kaktana suti thadok-luraba matung ngasi-dagi school amadi college mahousagumna kanaba hokre leibaki isu ama hek thokpada school amadi college suti thadokpa sina mahairoi singda kaya yamna akaiba pibage amadi oza singda kari fawbage haibagi matangda SKTV news ki paudam ama Houkiba kumja 2020 dagi lamdamsi thok irang asina maram oiraga mairoi sing skun chang nang kadaba amadi handaki nauna government na matam kaktana skun sudi thadok asina maram oiraga mairoi singda karamba chaiching pige masigi mangjaba kaino haibagi matangda SKTV gi paudam ama miyamda thamjari Handaki irang se maikai atai atai da su yamna akaiba pire aduga maruoina tungi yumbi sing oiriba akhoi mairoi sing sida yamna akaiba piba ama oire akhoi syllabus ta yamna akaiba laiba akhoi da irang gana maram oiraga school kadaba se aduga hujik akhoi gi pre council naksale pre council naksalakpaga loina loina akhoi gi syllabus tu loshendre aduga akhoi da pabagi matam siju kaya phangaktabda haidi syllabus to tak pira do loshendramna akhoi doubt leba kya do haidi thengna khangbaduna akhoi da yamna disadvantage ama oireba exam je o thabada aduga school kadabdo yam nungai jade haidi school da karaga ojaga dum loinaraga leibaduna hena nungai duga handaki irang se athuba matamda loshanbiyo khoi school kaba se changngai na kajaba pame marakta muklep amuka tawudo yam nungai te ngasi college akhoi kaba se yam nungai harawe adu also akhoi for the past few days for the past few week do akhoi do class su phajana laudre aduga government na akhoi college loinamak shut down tawre akhoi yam nungai te haidi akhoi do even though we want to learn, we do not get any opportunity to learn. So I appeal the government to aduga public to haining akwai coming days, coming week the day. Any shutdown to tawbiganu akwai phajatna lyric phajatna. We want to learn free and safe. Thank you. Hujik matam se exam ki akhoi 12 10 makhai gi sidi yamna maru oiba matang oiribani masida laik tammaga gyan tana leigedam sida irang sina maram oiga suti hando hujin thadokpiba ama tawre school suti thabiba ama tawre school asina chhatra oiba khoi singda yam akaiba irang sida su adigi laik tamning ba pokam ba su hujik exam ki matha sagadra na jagana suti thadokpa sin maram oiga syllabus nangakta kyama laik paraga gyan tana exam thaba ngamoidabagi phibam amta su leiribani khoi chhatram khoi singje aina haijaning badi government amadi share singda irang se akhoi su khang irang si yawgada maru oi adubu chhatra oiba akhoi si tungi lambi ni laik paba amadi exam sida yamna maru oibane P5 si kuijabani ojang khoi ga tanaraga syllabus sidagi kari pagani khokani hangada matam sida school suti thajan bana maram oiraga chhatra khoi ga ojang khoi ga khana ga ba laik ki oiba makhai singde phang bangamje aduna aina request oina school suti thaba si thabidana ba haijare Leibaki akwai laiba ko iba thobok miyam sina matam gi adum academic atmosphere da kai badi dum pore hai tare chuti curfew na chingba law for ko dagi akwai se more than 10 days mangude internet ban su lai khibani na online gi option su phang khidaba khoi da angang singda somehow moi gi class notes khangde study materials khangde through online mode ta khoina moi da reach out to go da bu su ngam khidaba hai tare due to the internet ban ado ngasi hangdor ibase ko diam nungai school hangdo pirak base angang sing su almost 80-90% ning ngasi attendance ko na check to jaba da kara ibang angang sing masing se yamna like tamjin bangang aktini na haijening angang sing se aduna koina government na sumaina school reopen to birak pa angang school ka han birak pa sigi damak to sam thankful loi but then karam kanda mu kari thola kada bano se haibungam da bani na akoina haijening base at least education sidang di disturbance free zone o hen biba even yamna kanba conflict labor zones mayam da su dum education city disturbance pd na khoi na su tajeba aduna angang sing che khoi without education they are like birds without wings aduna any form of conflict holako matam da education sidang di affect hon bidaba because they are the futures pillars moi da academic calendar kairakpa khoina set to kiba routines mayam adagi exam gi schedules loina kairakpa sina ching basi holako matam da khoi su nungai jadeba ado yari makhai di education city khoina masigi chaithing se thinghan janing de haitare iram masi matangda paudam jariba sana jawa ningomba senior journalist SKTV news